ꯁꯟꯙ꯭ꯌꯥ ꯆꯪꯕꯒꯤ ꯃꯇꯝꯅꯤ. ꯂꯩꯁꯅꯥ ꯂꯥꯏꯗꯨ ꯀꯠꯂꯝꯃꯤ. ꯁꯟꯖꯣꯏꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ. ꯁꯟꯖꯣꯏ SP ꯅꯤ, ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯒꯟꯗꯦ. ꯁꯟꯖꯣꯏ ꯂꯩꯁꯅꯥ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯍꯩꯃꯥ, ꯏꯆꯥꯇꯣꯝꯕꯤ, ꯅꯪꯗꯤ ꯂꯥꯛꯄꯒ ꯅꯅꯦꯅ ꯊꯕꯛ ꯇꯧꯍꯜꯂꯕ꯭ꯔꯥ?" ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯇꯧꯍꯟꯗꯤꯌꯦ ꯃꯥꯃꯣ." "ꯅꯪ ꯃꯥꯃꯣꯗꯤ ꯄꯨꯂꯤꯁ ꯑꯣꯏꯁꯜꯂꯨꯗꯅ ꯌꯨꯝꯗ ꯄꯣꯊꯥꯕꯒ ꯁꯪꯗ꯭ꯔꯦ. ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏꯌꯦ ꯃꯥꯃꯣ." "ꯏꯆꯥꯅꯕꯨ ꯅꯨꯡꯉꯥꯏꯔꯗꯤ ꯃꯥꯃꯣꯒꯤꯗꯤ ꯌꯥꯔꯦꯗ. ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯍꯦꯛ ꯂꯩꯔꯛꯄꯗꯅꯦ, ꯅꯪ ꯅꯦꯅꯦꯒ ꯅꯪ ꯇꯥꯇꯣꯟꯒꯗ ꯍꯥꯏꯌꯨꯀꯣ. ꯀꯔꯤꯃꯇ ꯍꯪꯒꯣꯏꯒꯅꯨ. ꯅꯪꯒꯤꯁꯨ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨꯀꯣ." "ꯍꯣꯏ ꯃꯥꯃꯣ." ꯂꯩꯁꯅꯥ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯁꯨ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ. "ꯑꯕꯦꯝ, ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯣ?" ꯂꯩꯁꯅꯥ ꯃꯃꯤꯠꯇꯣ ꯄꯣꯏꯔꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯄꯣꯏꯔꯩꯁꯨ ꯈꯪꯉꯤ ꯂꯩꯁꯅꯥꯅ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯦ ꯍꯥꯏꯕ. ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣꯕ?" ꯂꯩꯁꯅꯥ ꯄꯣꯏꯔꯩꯗꯗꯤ ꯌꯦꯡꯗꯅ, "ꯁꯥꯎꯗꯦ." ꯄꯣꯏꯔꯩ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯉꯣꯟꯗ ꯂꯩꯁꯤꯜꯍꯜꯂꯛꯏ. "ꯁꯦꯕ, ꯑꯕꯦꯝ, ꯁꯥꯎꯔꯅꯨ ꯍꯥꯏꯕ. ꯏꯆꯜꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ." ꯂꯩꯁꯅꯥ ꯁꯨꯛꯇꯣꯛꯇꯨꯅ, "ꯀꯩꯅꯣꯕ, ꯉꯁꯥꯏ ꯇꯥꯇꯣꯟꯅ ꯅꯨꯄꯤꯗꯨꯒꯤ ꯃꯤꯆꯪꯒ ꯆꯪꯂꯤꯗꯨꯕꯣ? ꯅꯨꯄꯤꯗꯣ ꯇꯥꯇꯣꯟꯒ ꯀꯣꯏꯅꯔꯤꯔꯣ? ꯀꯣꯏꯅꯔꯝꯃꯣ. ꯑꯩꯗꯤꯅꯦ ꯅꯦꯅꯦꯗ ꯍꯥꯏꯗꯣꯛꯀꯗꯣꯏꯅꯤ." "ꯍꯣꯏ, ꯑꯩꯅ ꯀꯣꯏꯕ ꯅꯠꯇꯦꯅꯦ, ꯏꯃꯥꯟꯅꯕꯒꯤꯅꯤꯅꯦ. ꯕꯦꯝ, ꯇꯥꯇꯣꯟꯅ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ. ꯅꯪꯒ ꯈꯠꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯗꯣꯂꯤ ꯀꯧꯏ. ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤꯅꯦ, ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯤ." ꯂꯩꯁꯅꯥ ꯁꯨꯛꯇꯣꯛꯇꯨꯅ, "ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯆꯥꯅꯦꯅ ꯇꯥꯇꯣꯟꯅ ꯀꯤꯔꯤꯔꯣ ꯍꯥꯏꯁꯦ?" "ꯀꯤꯕ ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯕꯦꯝ ꯅꯪꯕꯣ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯠꯅꯕ ꯀꯤꯗꯕꯅꯤ, ꯇꯧꯕ ꯌꯥꯝ ꯉꯝꯕꯅꯦꯕ. ꯅꯪꯒ ꯁꯤꯡꯅꯔꯒꯅꯦ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯤ. ꯇꯥꯇꯣꯟ, ꯃꯥꯅ ꯑꯇꯣꯞꯄꯗ ꯄꯪꯇꯧ ꯇꯧꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ. ꯑꯩꯗꯤ ꯉꯁꯥꯏꯁꯦ ꯃꯥꯁꯦ ꯐꯨꯕꯨ ꯐꯨꯔꯁꯤꯔꯅ ꯍꯥꯏꯅ ꯈꯜꯂꯕꯅꯤ." "ꯃꯗꯨ ꯌꯥꯗꯦꯀꯣ ꯕꯦꯝ." "ꯑꯗꯣ ꯇꯥꯇꯣꯟ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ." "ꯍꯥꯏꯌꯨ ꯀꯩꯅꯣ ꯇꯥꯇꯣꯟ." "ꯑꯗꯨꯕꯨꯔꯣ, ꯃꯤꯉꯣꯟꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ." "ꯑꯦ, ꯀꯩꯒꯤꯅꯣ ꯇꯥꯇꯣꯟ?" "ꯃꯔꯝ ꯂꯩ." "ꯀꯩ ꯃꯔꯝꯅꯣ ꯍꯥꯏꯁꯦ?" "ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ. ꯐꯔꯦ, ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛ. ꯇꯥꯇꯣꯟꯁꯨ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ." "ꯍꯣꯏ ꯇꯥꯇꯣꯟ." ꯄꯣꯏꯔꯩꯁꯨ ꯊꯣꯛꯈ꯭ꯔꯤ. ꯂꯩꯁꯅꯥꯁꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯤ. ꯁꯣꯝꯗꯅ ꯊꯣꯏꯍꯦꯟꯕ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯏꯇꯟ ꯇꯜꯂꯝꯃꯤ. ꯊꯕꯛ ꯇꯧꯕꯗꯁꯨ ꯃꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯂꯝꯗꯦ. ꯑꯗꯨꯅ ꯇꯟꯅ ꯂꯩꯔꯤꯉꯩ ꯗꯣꯂꯤꯒꯤ ꯀꯣꯜ ꯂꯥꯛꯏ. ꯊꯣꯏꯍꯦꯟꯕ ꯃꯃꯤꯠꯇꯣ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯕꯤꯠ ꯂꯩꯇꯅ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ. "ꯍꯜꯂꯣ." ꯑꯁꯣꯝꯗꯒꯤ ꯗꯣꯂꯤꯅ ꯀꯦꯔꯞ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. "ꯀꯩꯗꯧꯔꯝꯃꯤꯅꯣ ꯌꯥꯝꯕꯣ?" "ꯒꯦꯝ ꯁꯥꯟꯅꯔꯝꯕꯅꯦ." ꯊꯣꯏꯍꯦꯟꯕꯒ ꯗꯣꯂꯤꯒ ꯀꯣꯏꯅꯔꯕꯁꯨ ꯊꯣꯏꯍꯦꯟꯕꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯗꯣꯂꯤꯅꯗꯤ ꯊꯣꯏꯍꯦꯟꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ. ꯌꯥꯝꯅꯁꯨ ꯄꯥꯝꯖꯔꯝꯃꯤ. ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕꯇ ꯍꯣꯠꯅꯖꯩ. ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯒ ꯗꯣꯂꯤꯒꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯝꯃꯤ. ꯊꯣꯏꯍꯦꯟꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ. "ꯀꯃꯥꯏꯅ ꯄꯣꯏꯔꯩ ꯅꯨꯄꯤꯗꯨꯒ ꯈꯪꯅꯔꯝꯃꯤꯖꯥꯠꯅꯣ?" ꯑꯁꯤ ꯈꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯑꯃꯨꯛ ꯍꯤꯞ, ꯆꯦꯞꯅ ꯑꯃꯨꯛ ꯍꯤꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯣꯝꯗ ꯊꯥꯖ ꯃꯝꯁꯤꯜꯂꯛꯄ ꯐꯥꯎ ꯃꯃꯥ ꯍꯜꯂꯛꯇꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯃꯩ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ. ꯊꯕꯥꯁꯨ ꯀꯣꯛꯇ ꯀꯩꯊꯦꯜ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ. ꯊꯥꯖ ꯃꯃꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯦ ꯍꯦꯛ ꯇꯥꯖꯩ. ꯊꯥꯖꯁꯨ ꯃꯃꯥꯕꯨ ꯌꯦꯡꯂꯗꯨꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯊꯦꯡꯉꯛꯑꯗꯤ?" "ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯗꯨꯅꯅꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯟꯊꯔꯨꯔꯦ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯅ ꯃꯃꯥ ꯃꯆꯥꯗꯣ ꯆꯪꯃꯤꯟꯅꯔꯛꯏ. ꯊꯥꯖꯅ ꯃꯃꯥꯒꯤ ꯀꯩꯊꯦꯜ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯥꯡꯊꯕꯤꯔꯝꯃꯤ. ꯊꯥꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯕꯦꯝꯃ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯔꯛꯎꯍꯦ." "ꯍꯣꯏ ꯏꯃꯥ." ꯊꯥꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯥꯕ ꯏꯜꯂꯤꯕ ꯃꯐꯤ ꯑꯗꯨꯅ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯝꯃꯤ. ꯊꯥꯖꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯃꯃꯥꯗ ꯄꯤꯔꯝꯃꯤ.
ꯏꯃꯥ ꯁꯤ ꯏꯁꯤꯡ ꯊꯕꯥꯁꯨ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯊꯛꯂꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ ꯅꯪꯕꯣ ꯊꯣꯡꯂꯦ ꯏꯃꯥ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯂꯦ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ ꯑꯗꯣ ꯏꯃꯥ ꯅꯪ ꯀꯩꯊꯦꯜ ꯆꯠꯄꯁꯦ ꯇꯣꯛꯂꯣꯗ ꯀꯩꯒꯤꯅꯣꯅꯦ ꯏꯕꯦꯝꯃ ꯍꯛꯆꯥꯡꯒ ꯈꯔ ꯐꯠꯇ꯭ꯔꯦ ꯐꯪꯂꯤꯕ ꯄꯩꯁꯥꯁꯤꯒ ꯋꯥꯕꯅ ꯌꯥꯝ ꯍꯦꯜꯂꯦ ꯑꯩ ꯄꯤꯁꯥ ꯀꯣꯜ ꯑꯃ ꯂꯩꯔꯒꯅꯦ ꯐꯤ ꯑꯣꯏꯅ ꯁꯥꯔꯒꯦ ꯏꯃꯥꯅ ꯉꯝꯂꯤ ꯃꯈꯩꯗꯤꯅꯦ ꯀꯩꯊꯦꯜ ꯆꯠꯈꯤꯒꯦꯗ ꯏꯃꯥꯅ ꯉꯝꯂꯛꯇ꯭ꯔꯕ ꯀꯥꯟꯗ ꯇꯣꯛꯂꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯁꯨ ꯍꯧꯈꯤ ꯂꯩꯁꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯅꯦꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯁꯅꯥꯔꯩꯁꯨ ꯂꯩꯁꯅ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯈꯔ ꯃꯈꯩꯗꯤ ꯀꯣꯝꯂꯤ ꯂꯩꯁꯅ ꯃꯅꯦꯗ ꯌꯦꯡꯗꯨꯅ ꯅꯦꯅꯦ ꯇꯥꯃꯣꯆꯧꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯃꯊꯪ ꯆꯍꯤꯗꯅꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯅꯤꯅꯦ ꯇꯥꯃꯣꯆꯧꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯩ ꯊꯕꯛꯅꯣ ꯖꯨꯅꯤꯌꯔ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅ ꯂꯩꯕꯅꯤ ꯅꯪ ꯇꯥꯆꯧꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯏ ꯅꯪ ꯇꯥꯇꯣꯟꯗꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯔꯛꯇꯦ ꯂꯩꯁꯅ ꯅꯣꯛꯂꯒ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯇꯥꯆꯧꯅ ꯇꯥꯇꯣꯟꯒ ꯏꯕꯥꯅꯤ ꯏꯁꯤꯡ ꯁꯥꯟꯅꯕꯒꯤ ꯐꯨꯕꯗꯣ ꯁꯅꯥꯔꯩ ꯅꯣꯛꯂꯒ ꯃꯇꯝꯗꯨꯗ ꯅꯪꯒ ꯅꯈꯣꯏ ꯇꯥꯇꯣꯟꯒꯅ ꯉꯥꯎꯁꯤꯟꯅꯕꯗꯣ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯦꯅꯦ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩꯗꯣ ꯏꯁꯩ ꯉꯪꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯀꯩꯅꯣ ꯅꯨꯡꯁꯤꯔꯤꯕꯣ ꯁꯅꯥꯔꯩ ꯅꯣꯛꯂꯗꯨꯅ ꯍꯣ ꯅꯈꯣꯏꯅꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯗ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯍꯣꯏ ꯑꯁꯦꯡꯕ ꯕꯦꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯐꯠꯂꯛꯇꯕꯅꯤ ꯃꯁꯛꯁꯨ ꯌꯥꯝ ꯊꯤꯕꯅꯤ ꯆꯥꯎꯔꯐꯥꯎ ꯃꯁꯛꯁꯦ ꯍꯦꯛ ꯊꯤ ꯁꯤꯜꯂꯔꯣꯏ ꯈꯨꯃꯨ ꯊꯣꯛꯂꯅꯤꯃ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ ꯂꯩꯁꯅꯥ ꯄꯣꯏꯔꯩꯗ ꯃꯃꯤꯠꯇꯣ ꯐꯩꯔꯞ ꯌꯦꯡꯂꯤ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯑꯇꯣꯝꯕ ꯅꯆꯜꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯅꯦ ꯅꯪꯕꯣ ꯏꯆꯥꯇꯣꯝꯕꯤꯅꯤ ꯀꯅꯥꯅ ꯃꯁꯛ ꯊꯤ ꯍꯥꯏꯅꯣ ꯏꯆꯥꯇꯣꯝꯕꯤꯅ ꯏꯍꯦꯜ ꯍꯦꯜꯂꯤ ꯐꯖꯕ ꯂꯩꯁꯅꯥ ꯃꯅꯦꯒꯤ ꯋꯥꯗꯨꯗ ꯃꯨꯅꯣꯛꯐꯦꯠ ꯇꯧꯖꯩ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯐꯖꯩ ꯁꯤꯇꯥ ꯁꯪꯕꯤ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯜꯂꯦ ꯂꯩꯁꯅꯥ ꯁꯥꯎꯔꯞꯅ ꯅꯪꯗꯤ ꯐꯖꯔꯦꯍꯦ ꯕꯥꯍꯨꯕꯂꯤꯗ ꯌꯥꯎꯕ ꯚꯦꯟ ꯅꯨꯄꯥꯗꯣ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯐꯖꯩ ꯀꯩꯅꯣ ꯑꯗꯨꯕꯨ ꯃꯥꯜꯂꯗꯤ ꯐꯖꯩ ꯍꯥꯏꯅꯤ ꯍꯣꯏ ꯑꯗꯣ ꯉꯁꯤ ꯀꯣꯂꯦꯖ ꯈꯔ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯀꯩꯅꯣ ꯇꯣꯝꯕ ꯄꯨꯡ 9:30 ꯐꯥꯎ ꯇꯥꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛꯇꯒꯤ ꯀꯣꯂꯦꯖ ꯆꯠꯂꯒ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯕꯅꯣ ꯁꯥꯟꯅꯔꯨꯒꯦ ꯇꯧꯕ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯄꯣꯏꯔꯩ ꯆꯠꯈꯤ ꯁꯅꯥꯔꯩ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯏꯆꯥꯇꯣꯝꯕꯤ ꯆꯠꯂꯣ ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯅꯦꯅꯦ ꯇꯧꯕꯤꯍꯧꯔꯒꯦ ꯍꯣꯏ ꯅꯦꯅꯦ ꯂꯩꯁꯅꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯁꯣꯝꯗ ꯊꯣꯏꯍꯦꯟꯕ ꯀꯟꯅ ꯇꯨꯝꯂꯤ ꯊꯣꯏꯍꯦꯟꯕ ꯇꯨꯝꯕ ꯍꯧꯒꯠꯂꯛꯃꯟꯗꯕꯗꯨꯗ ꯊꯣꯏꯍꯦꯟꯕꯕꯨ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯊꯣꯏꯍꯦꯟꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯏꯕꯣꯝꯆꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯦ ꯏꯕꯣꯝꯆꯥꯅ ꯀꯣꯂꯦꯖ ꯆꯠꯄ ꯊꯦꯡꯂꯅꯤ ꯍꯧꯒꯠꯂꯣꯅꯦ ꯊꯣꯏꯍꯦꯟꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯨꯡꯂꯞ ꯇꯧꯗꯨꯅ ꯃꯤꯅꯥꯏ ꯅꯪꯅ ꯑꯩꯒꯤ ꯀꯣꯂꯦꯖ ꯆꯠꯇꯕ ꯄꯥꯅꯕꯒꯤ ꯍꯛ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯒꯦ ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯨ ꯃꯄꯨ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯏꯕꯣꯝꯆꯥ ꯊꯣꯏꯍꯦꯟꯕꯒꯤ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯊꯣꯏꯍꯦꯟꯕ ꯏꯕꯣꯝꯆꯥꯗ ꯃꯃꯤꯠꯇꯣ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯝꯃꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯊꯣꯏꯍꯦꯟꯕ ꯑꯍꯜ ꯂꯃꯟ ꯑꯃꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯄꯥꯅ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯌꯥꯝꯅ ꯊꯦꯒꯠꯂꯤ ꯃꯥꯅ ꯎꯁꯤꯠꯄ ꯃꯤ ꯂꯩꯇꯦ ꯁꯣꯝꯗ ꯊꯥꯖꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤ ꯇꯟꯖꯥꯗꯨꯗ ꯀꯦꯡꯕ ꯊꯦꯡꯅ
ꯉꯝꯃꯤ꯫ ꯁꯣꯝꯗ ꯄꯣꯏꯔꯩꯒ ꯂꯩꯁꯅꯥꯒ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯣ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯣꯏꯍꯦꯟꯕꯗꯣ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯁꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯩꯁꯅꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯊꯣꯏꯍꯦꯟꯕꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯤꯍꯨꯜ ꯑꯗꯨ ꯀꯟꯅ ꯆꯣꯡꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯁꯅꯥꯕꯨꯇ ꯎꯅꯤꯡꯗꯨꯅ ꯂꯩ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥ ꯀ꯭ꯂꯥꯁꯇ ꯆꯪꯈ꯭ꯔꯤ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯂꯩꯁꯅꯥꯅ ꯆꯪꯈꯤꯕꯗꯣ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯟꯅ ꯚꯥꯏ ꯅꯣꯏ ꯁꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯄꯣꯁ ꯇꯥꯏꯌꯦꯕ ꯀꯔꯥꯏꯗꯒꯤꯕꯨ ꯊꯦꯡꯅꯔꯨꯏꯅꯣ ꯑꯁꯨꯛ ꯐꯖꯕꯤꯁꯤꯕꯣ? ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯁꯤꯅꯤꯅꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯁꯦ꯫ ꯊꯣꯏꯍꯦꯟꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯄꯣꯏꯔꯩ ꯊꯣꯏꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯦ ꯚꯥꯏ ꯉꯔꯥꯡꯗꯒꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯊꯣꯏꯍꯦꯟꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀ꯭ꯂꯥꯁ ꯆꯪꯉꯨꯁꯤꯔꯥ? ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯆꯪꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯀ꯭ꯂꯥꯁꯇ ꯆꯪꯈꯤ꯫ ꯂꯩꯁꯅꯥ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯏ꯫ ꯑꯕꯦꯝ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯝ ꯂꯩꯁꯅꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯊꯦꯡꯉꯗꯦ? ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯂꯩꯁꯅꯥ ꯐꯝꯊꯔꯛꯇꯨꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯔꯛꯇꯦ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝꯃ ꯆꯠꯂꯒ ꯆꯥꯔꯨꯁꯤꯔꯥ? ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯣꯏꯅ ꯀꯦꯟꯇꯤꯟ ꯆꯪꯉꯛꯄꯗ ꯊꯣꯏꯍꯦꯟꯕꯒ ꯕꯣꯏꯆꯥꯒꯁꯨ ꯀꯦꯟꯇꯤꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯃꯃꯥꯟꯅꯕꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯊꯣꯏꯍꯦꯟꯕ ꯂꯩꯁꯅꯥ ꯆꯪꯉꯛꯄꯗꯣ ꯎꯕꯗ ꯂꯩꯁꯅꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯒ ꯑꯕꯦꯝꯒꯁꯨ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏꯍꯦꯟꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯛꯏ꯫ ꯂꯩꯁꯅꯥ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯆꯥꯄꯣꯠꯇꯨꯁꯨ ꯄꯨꯔꯛꯑꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯌꯦꯡꯊꯣꯛꯂꯨꯕ ꯈꯨꯗꯤꯡ ꯊꯣꯏꯍꯦꯟꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯃꯥ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯤ꯫ ꯂꯩꯁꯅꯥ ꯑꯕꯦꯝꯗ ꯌꯦꯡꯗꯨꯅ ꯁꯠ ꯆꯥꯁꯤꯜꯂꯣ ꯊꯣꯛꯂꯁꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯝꯐꯣꯔꯇꯦꯕꯜ ꯌꯥꯝ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯑꯗꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯨꯟꯅ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯑꯕꯦꯝꯁꯨ ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯊꯣꯏꯍꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯊꯣꯏꯍꯦꯟꯕꯁꯤꯔꯣ? ꯃꯃꯤꯡꯒ ꯈꯪꯗꯦ ꯑꯩ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯩ ꯇꯥꯏꯞꯇ ꯌꯦꯡꯉꯤ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯊꯣꯛꯂꯁꯦꯕ꯫ ꯑꯕꯦꯝ ꯅꯣꯛꯂꯒ ꯏꯕꯦꯝꯃ ꯅꯁꯛ ꯐꯖꯕ ꯅꯨꯄꯥꯅ ꯌꯦꯡꯂꯒ ꯍꯩꯅꯗ꯭ꯔꯤꯁꯦ ꯅꯪ ꯈꯛꯇ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯤ ꯅꯨꯄꯥꯁꯦ ꯀꯣꯂꯦꯖꯁꯤꯒꯤ ꯇꯣꯞꯅꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯕꯗ꯭ꯔꯣ ꯍꯥꯏꯁꯦ? ꯅꯠꯇꯦ ꯃꯁꯛ ꯐꯖꯕꯗꯅꯤ꯫ ꯂꯥꯏꯔꯤꯛꯇꯤ ꯀꯌꯥ ꯍꯩꯇꯕꯅꯤ ꯏꯅꯥꯛꯁꯨ ꯌꯥꯝ ꯈꯨꯟꯕꯅꯤ ꯃꯊꯟꯇꯁꯨ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯥꯔꯀꯦꯅꯤ꯫ ꯊꯑꯣꯏꯅ ꯃꯥ ꯎꯅꯕꯅꯦ ꯍꯥꯏꯗꯨꯅꯅꯦ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯕ ꯃꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯩꯁꯅꯥꯒ ꯑꯕꯦꯝꯒꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯇꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯃꯤ꯫ ꯑꯕꯦꯝ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯣ ꯗꯣꯂꯤꯒ ꯈꯪꯅꯩ ꯍꯥꯏ꯫ ꯗꯣꯂꯤ ꯍꯥꯏꯗꯤ ꯉꯔꯥꯡ ꯀꯦꯟꯇꯤꯟꯗ ꯑꯩꯒ ꯊꯦꯡꯖꯤꯟꯅꯕꯗꯣ ꯐꯅ ꯑꯗꯨꯝ ꯆꯥꯅꯩꯅꯦ ꯁꯛ ꯑꯅꯤꯗꯣ꯫ ꯑꯗꯣ ꯂꯩꯁꯅꯥ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ꯫ ꯌꯥꯔꯦ ꯅꯆꯤꯟ ꯊꯤꯔꯅꯨꯀꯣ ꯅꯁꯛ ꯐꯖꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯅꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯄꯛꯇ꯭ꯔꯦ꯫ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯤꯔꯣ? ꯑꯁ ꯍꯥꯏꯅꯤꯡꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯕꯣ ꯂꯩꯇꯕꯩꯅꯤ ꯃꯤ꯫ ꯊꯥꯖꯕꯗꯤ ꯉꯝꯗꯦꯗ ꯊꯥꯖꯧꯋꯣ꯫ ꯀꯩꯒꯤ ꯀꯣꯏꯗ꯭ꯔꯤꯕ? ꯅꯠꯇ꯭ꯔꯒꯅ ꯅꯁꯛ ꯐꯖꯃꯟꯕꯗꯨꯗ ꯍꯥꯏꯕ ꯉꯝꯗ ꯇꯧꯔꯤ ꯖꯥꯠꯂꯣ? ꯍꯥꯏꯕꯨꯗꯤ ꯃꯌꯥꯝ ꯍꯩꯔꯤ ꯑꯩꯅ ꯌꯥꯗꯕꯅꯤꯗ꯫ ꯑꯗꯣ ꯅꯪꯗꯤ? ꯑꯕꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤꯗꯤ ꯑꯃꯨꯖꯥꯎ ꯑꯃ ꯀꯣꯏꯔꯤ꯫ ꯏꯁ ꯃꯤꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯀꯣ꯫ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯁꯤꯗ ꯇꯝꯕ꯭ꯔꯣ? ꯇꯝꯗꯦꯗ ꯃꯥꯗꯤ MBBS ꯇꯝꯂꯤ꯫ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯗꯣꯛꯇꯔꯒꯤ ꯂꯣꯏꯅꯕꯤꯒ ꯑꯣꯏꯈꯤꯗꯧꯔꯦ꯫
ꯀꯥꯏꯗꯩꯅꯣꯗ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯥꯖꯁꯨ ꯂꯦꯁꯅꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯣꯛꯄꯨ ꯀꯧꯔꯝꯃꯤ ꯂꯇꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯊꯥꯖ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦ ꯇꯧꯅ ꯍꯩꯃꯥ ꯏꯆꯥ ꯊꯥꯖ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯃꯕꯣꯛ ꯑꯩ ꯆꯪꯂꯔꯣꯏꯒꯦ ꯑꯗꯣ ꯃꯕꯣꯛ ꯂꯩꯁꯅꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯃꯊꯪ ꯊꯥꯒꯤꯅꯦ ꯇꯥꯡ 15ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯒꯤꯁꯨ ꯁꯨꯇꯤ ꯂꯩ ꯃꯥꯜꯂꯤ ꯊꯥꯖ ꯍꯔꯥꯎꯅ ꯃꯕꯣꯛ ꯇꯥꯡ 15ꯗꯤ ꯀꯨꯏꯗ꯭ꯔꯦꯀꯣ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯕꯣꯛ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯩꯃꯥ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯃꯕꯣꯛ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯑꯃꯗꯤ ꯌꯨꯝ ꯂꯩꯔꯝꯗꯦꯅ ꯑꯃꯨꯛ ꯉꯥꯡꯅꯤꯌꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯊꯥꯖꯁꯨ ꯆꯠꯈ꯭ꯔꯦ ꯂꯇꯥ ꯊꯥꯖꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯇꯥꯁꯨ ꯊꯥꯖꯕꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯊꯥꯖꯁꯨ ꯂꯩꯁꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯁꯩꯒ ꯉꯪꯂꯒ ꯆꯪꯉꯛꯏ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯉꯛꯅ ꯀꯅꯥꯅꯣ ꯑꯁꯤꯅ ꯑꯁꯤ ꯀꯟꯅ ꯆꯪꯉꯛꯏ ꯗꯥ ꯔꯥꯀꯦꯁ ꯅꯠꯇ꯭ꯔꯣ ꯔꯥꯀꯦꯁꯁꯨ ꯊꯥꯖꯗ ꯌꯦꯡꯉꯛꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯂꯩꯁꯅꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯗꯥ ꯔꯥꯀꯦꯁ ꯀꯩ ꯂꯩꯔꯒꯦ ꯗ ꯁꯅꯥꯔꯦ ꯀꯤꯆꯟꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯅꯦꯅꯦ ꯑꯩ ꯀꯩꯀꯩ ꯇꯧꯔꯛꯎꯒꯦ ꯌꯥꯔꯅꯤ ꯅꯦꯅꯦ ꯑꯗꯨꯝ ꯇꯧꯔꯒꯦ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯝ ꯄꯥꯖꯔꯨꯔꯣ ꯂꯥꯏꯔꯤꯛꯇꯤ ꯆꯥꯛ ꯇꯣꯜꯂꯒ ꯑꯣꯏꯅ ꯄꯥꯔꯒꯦ ꯑꯗꯣ ꯅꯦꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯜꯗꯤ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯅꯤꯅ ꯍꯥꯏꯔꯝꯕꯅꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯇꯧꯔꯤꯁꯦ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯇꯧꯁꯤꯜꯂꯨ ꯅꯪ ꯃꯃꯣ ꯂꯥꯛꯂꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯂꯗꯤ ꯍꯣꯏ ꯅꯦꯅꯦ ꯂꯩꯁꯅꯥꯁꯨ ꯄꯣꯏꯔꯩꯗ ꯐꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩꯒꯤ ꯐꯣꯜ ꯑꯗꯨ ꯆꯠꯂꯝꯗꯦ ꯂꯩꯁꯅꯥ ꯃꯅꯦ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯅꯦꯅꯦ ꯆꯠꯇꯤꯌꯦ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗꯀꯣ ꯑꯁ ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯣꯏꯁꯤꯕꯣ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯝꯗ ꯔꯥꯀꯦꯁꯀ ꯊꯥꯖꯒꯁꯨ ꯏꯝꯐꯥꯜ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯗ ꯍꯪꯗꯨꯅ ꯆꯪꯉꯛꯄꯅ ꯊꯕꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯊꯕꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖ ꯀꯞꯇꯨꯅ ꯆꯤꯟꯁꯤꯜꯂꯛꯏ ꯏꯃꯥ ꯊꯕꯥ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤꯕꯨ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯊꯥꯖ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ ꯊꯥꯖ ꯀꯞꯇꯨꯅ ꯗꯥ ꯔꯥꯀꯦꯁꯀ ꯂꯥꯛꯄꯅꯤ ꯏꯃꯥ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯊꯥꯖ ꯃꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯄꯤꯁꯨ ꯇꯞꯅ ꯇꯥꯔꯛꯏ ꯊꯕꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯔꯥꯀꯦꯁ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯊꯥꯖ ꯉꯁꯤꯗꯤ ꯏꯗꯣꯝꯆꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯣꯅ ꯍꯥꯏ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯍꯣꯏ ꯗꯥ ꯔꯥꯀꯦꯁꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯖꯒ ꯃꯃꯥ ꯃꯆꯥ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄꯗ ꯇꯥꯔꯝꯃꯤ ꯊꯥꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯏꯃꯥ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯝꯖꯤꯜꯂꯤꯅꯣ ꯒ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯃꯥ ꯗꯣꯛꯇꯔꯅ ꯏꯔꯝꯕ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯂꯩꯔꯛꯑꯕꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯊꯥꯖꯕꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯊꯥꯖꯗ ꯌꯦꯡꯂꯤ ꯊꯥꯖ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯣꯛꯂꯞ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯪꯅꯔꯥ ꯑꯩꯒꯤ ꯏꯃꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯤꯁꯦ ꯊꯥꯖꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯕꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯖ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯃꯤ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯅꯨꯄꯥ ꯊꯥꯖꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯇꯧꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯥꯏꯌꯦ ꯊꯥꯖ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯥꯒꯤ ꯁꯞꯇꯔꯗꯨ ꯇꯧꯔꯛꯏ ꯑꯩꯒꯤ ꯏꯃꯥꯗ ꯒꯥꯔꯤꯅ ꯊꯣꯝꯂꯤꯁꯦ
ꯅꯪꯅꯔ ꯍꯥꯏꯕꯅꯤ ꯅꯨꯄꯥꯗꯣ ꯇꯞꯅ ꯃꯥꯅꯦ ꯊꯥꯖ ꯁꯥꯎꯅ ꯅꯣꯏ ꯏꯝꯐꯥꯜ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯒꯥꯔꯤ ꯑꯃ ꯊꯧꯔꯦꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯎꯗꯕꯗꯣ ꯇꯧꯅꯨꯅꯦ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥꯗꯨꯗ ꯃꯤꯅ ꯒꯥꯔꯤꯅ ꯊꯤꯡꯖꯤꯜꯂꯝꯃꯕꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯊꯥꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ 이베마 가리로니 낭나 하리두버 이붕어씨는 소이바나티네 이마는 소이바니 이마는 이붕어씨기 가리 마망다네 진실로바니 타자 누파두다 강캥강 톡루라가 마 하우스때다 이가리이 다다 사우누고 누파도 누피도두나 사우디다 타바 누파두다 온신두나 무하리이 이붕어 사우누고 ꯅꯆꯜꯁꯦ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ ꯏꯃꯥ ꯁꯥꯎꯗꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯄꯣꯏꯔꯩ ꯀꯧꯏ ꯏꯃꯥ ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯗ ꯅꯪꯁꯨꯅꯦ ꯊꯦꯡꯂꯅꯤ ꯍꯟꯅꯕ ꯇꯧꯔꯣ ꯌꯨꯝꯗ ꯑꯍꯟꯁꯤꯡꯅꯅꯦ ꯄꯥꯈꯠꯅꯔꯝꯃꯅꯤ ꯍꯣꯏ ꯏꯃꯥ ꯄꯣꯏꯔꯩ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯊꯥꯖꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯄꯣꯏꯔꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯊꯥꯖꯁꯨ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ ꯊꯥꯕꯥꯅ 이베마 ꯁꯦ 이마ꯁꯦ ꯑꯃꯨꯛꯇ ꯁꯧꯔꯣ 이마ꯉ ꯍꯦꯛꯇ ꯐꯝꯒꯦ ꯍꯣꯏ ꯏꯃꯥ ꯊꯥꯖꯅ ꯃꯃꯥꯕꯨ ꯁꯧꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯁꯣꯝꯗ ꯁꯅꯥꯔꯩꯁꯨ ꯊꯦꯡꯖꯤꯜꯂꯛꯐꯥꯎ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯃꯤ ꯃꯁꯤꯕꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯉꯥꯡꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯇꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯦꯅꯦ ꯇꯥꯇꯣ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯇ꯭ꯔꯤꯅꯦ ꯑꯁ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯇꯦ ꯑꯗꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯄꯥꯈꯠꯂꯝꯕꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ ꯄꯣꯏꯔꯩ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯎꯪꯂꯒ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯆꯪꯉꯛꯏ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯁꯦ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯏꯁꯩ ꯁꯛꯁꯛꯇꯨꯅ ꯆꯪꯉꯛꯏ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯀꯩꯗꯧꯕ ꯑꯩꯒꯤ ꯒꯥꯔꯤꯅ ꯃꯤ ꯊꯣꯝꯂꯨꯔꯤꯕ ꯁꯅꯥꯔꯩ ꯄꯥꯈꯠꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ ꯌꯥꯝ ꯊꯤꯅꯗꯤ ꯁꯣꯛꯇꯦꯗ ꯅꯃꯤꯠ ꯅꯅꯥꯗꯣ ꯍꯥꯟꯅ ꯇꯨꯅ ꯌꯦꯡꯗꯤꯌꯦ ꯒꯥꯔꯤ ꯊꯧꯕꯗ ꯆꯪꯉꯣ ꯆꯠꯂꯣ ꯅꯄꯥ ꯂꯥꯛꯑꯗꯤꯅꯦ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ ꯄꯣꯏꯔꯩꯁꯨ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯥꯒꯤ ꯒꯥꯔꯤꯅ ꯃꯤ ꯊꯣꯝꯂꯨꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯅ ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯪꯗꯤꯌꯦꯅꯤꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯣꯏꯔꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯕꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ ꯀꯩ ꯈꯨꯐꯖꯅꯣ ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯔꯪ ꯂꯥꯡꯂꯤꯕꯁꯤꯅ ꯑꯁꯤ ꯈꯟꯗꯨꯅ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯄꯣꯏꯔꯩ ꯊꯣꯡꯖꯤꯟꯗ ꯌꯦꯡꯉꯛꯏ ꯂꯩꯁꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯊꯣꯟꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄꯣꯏꯔꯩ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯩꯝ ꯇꯧꯗꯦꯅ ꯌꯥꯔꯦ ꯈꯪꯉꯤ ꯂꯣꯠꯂꯅꯨ ꯀꯩꯁꯨ ꯑꯁꯦꯡꯕꯅꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯦꯝ ꯑꯗꯨꯒ ꯀꯩꯒꯤ ꯍꯔꯥꯎꯔꯤꯕ ꯏꯁ ꯍꯔꯥꯎꯕꯁꯦ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯏ ꯑꯗꯣ ꯇꯥꯇꯣꯟꯅ ꯍꯔꯥꯎꯔꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯕ ꯑꯕꯦꯝ ꯉꯁꯤꯗꯤ ꯇꯥꯇꯣꯟꯁꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯤ ꯂꯩꯁꯅꯥ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯍꯥꯟ ꯃꯈꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯒ ꯇꯥꯇꯣꯟꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤꯅꯝ ꯑꯣꯏꯔꯝꯃꯕ ꯈꯪꯍꯧꯗꯦ ꯄꯣꯏꯔꯩ ꯂꯩꯁꯅꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯅ ꯀꯛꯍꯜꯂꯤ
ꯂꯩꯁꯅꯥ ꯅꯥꯔꯗꯨꯅ ꯑꯌꯣ ꯅꯥꯌꯦꯡ ꯆꯥꯕꯣ ꯃꯤ ꯃꯀꯣꯛꯁꯤꯗ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯅꯥꯜꯂꯤ ꯄꯣꯏꯔꯩ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯈꯨꯅꯨꯡꯁꯤꯗꯣ ꯅꯠꯇꯤꯌꯦ ꯂꯩꯁꯅꯥ ꯉꯛꯅ ꯑꯗꯨꯗꯤ ꯀꯔꯝꯕ ꯈꯨꯅꯨꯡꯁꯤꯅꯣ ꯄꯥꯈꯪ ꯑꯃꯅꯅꯦ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯕ ꯂꯩꯁꯅꯥ ꯅꯣꯛꯂꯒ ꯇꯥꯇꯣꯟꯗꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯈꯪꯗꯦ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯍꯜꯂꯦ ꯂꯩꯁꯅꯥ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯗꯣ ꯇꯥꯇꯣꯟ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯈꯪꯗꯦ ꯂꯝꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯄꯥ ꯇꯧꯔꯣ ꯀꯩꯅꯣ ꯅꯄꯥ ꯇꯧꯔꯣꯕꯣ ꯂꯝꯁꯨ ꯈꯪꯗꯕ ꯃꯤꯡꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯊꯤꯔꯨꯗꯣꯏꯅꯣ ꯄꯣꯏꯔꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯨꯝꯃꯤꯅꯦ ꯕꯦꯝ ꯅꯪ ꯍꯥꯏꯗꯣ ꯇꯥꯇꯣꯟ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯉꯟꯇꯥ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯂꯩꯐꯝꯒ ꯂꯣꯏꯅ ꯃꯤꯡꯗꯨꯒꯅꯦ ꯈꯪꯗꯣꯛꯎꯔꯒꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯍꯦꯟꯕ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯣꯏꯆꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯑꯁ ꯒꯦꯝꯕꯨ ꯁꯥꯟꯅꯔꯗꯤ ꯌꯦꯜꯂꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯀꯩꯗꯧꯔꯦ ꯁꯣꯝꯗꯒꯤ ꯕꯣꯏꯆꯥꯅ ꯄꯣꯏꯔꯩꯒ ꯀꯣꯂꯦꯖ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯖꯦꯞꯇꯣ ꯄꯣꯏꯔꯩꯍꯣꯏꯗ ꯂꯩ ꯍꯥꯏ ꯕꯣꯏꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯕ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯁꯨꯛꯂꯞ ꯇꯧꯏ ꯕꯣꯏꯆꯥꯁꯨ ꯊꯣꯏꯍꯦꯟꯕꯅ ꯀꯦꯝ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯚꯥꯏ ꯅꯪꯁꯦ ꯄꯣꯏꯔꯩꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯀꯣ ꯊꯣꯏꯍꯦꯟꯕ ꯊꯧꯁꯥꯗꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯍꯥꯟꯅꯒꯤ ꯊꯣꯏꯍꯦꯟꯕꯗꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯚꯥꯏ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯀꯩ ꯋꯥꯅꯣ ꯍꯪꯉꯣ ꯅꯪ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯏꯃꯥꯟꯅꯕꯒꯤ ꯖꯦꯞꯇꯨꯕꯣ ꯅꯪꯁꯨ ꯉꯥꯎꯔꯛꯀꯅꯣ ꯄꯣꯏꯔꯩꯅ ꯇꯥꯔꯒꯅꯦ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯚꯥꯏ ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯅꯥꯝꯇꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯂꯣꯏꯅ ꯎꯕ ꯐꯪꯉꯤꯀꯣ ꯊꯣꯏꯍꯦꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯚꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯩꯁꯅꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯃꯥꯕꯨꯗ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯃꯣꯏꯁꯤꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯂꯩꯁꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯅꯤꯅꯦ ꯔꯕꯥꯁꯁꯨ ꯈꯪꯂꯤ ꯃꯥꯅ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯖꯦꯞꯅꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯩ ꯑꯁꯨꯝꯅ ꯅꯣꯡꯃꯗꯣ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯦ ꯂꯩꯁꯅꯥ ꯃꯥꯒꯤ ꯇꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯄꯣꯏꯔꯩꯗꯤ ꯀꯟꯅ ꯃꯪꯂꯤꯉꯩ ꯂꯩꯁꯅꯥ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯃꯥꯒꯤ ꯇꯥꯇꯣꯟꯕꯨ ꯌꯦꯡꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯂꯩꯁꯅꯥ ꯆꯪꯁꯤꯟꯗꯨꯅ ꯇꯥꯇꯣꯟ 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 ꯄꯣꯏꯔꯩ ꯃꯃꯤꯠꯇꯣ ꯄꯥꯡꯅꯤꯡꯕꯣꯏ ꯄꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯀꯩꯗꯧꯔꯒꯦ ꯕꯦꯝ ꯊꯦꯡꯂꯦ ꯍꯧꯒꯠꯂꯣ ꯑꯁ ꯌꯥꯝ ꯉꯜꯂꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯇꯥꯇꯣꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯅꯤꯅ ꯍꯥꯏꯗꯥꯏꯅꯦ ꯍꯣꯁꯄꯤꯇꯥꯜ ꯄꯜꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯃꯃꯤꯠꯀꯗꯣ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯧꯋꯦ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯕꯦꯝ 9:30 ꯇꯥꯔꯦ ꯊꯦꯡꯉꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯂꯩꯁꯅꯥ ꯃꯥꯒꯤ ꯇꯥꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ